ꯑꯟꯁꯥꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯀꯃꯦꯟꯗ ꯑꯗꯨꯒ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯊꯝꯅꯦꯜꯂ ꯀꯩꯅꯣꯝ ꯊꯝꯃꯤꯕꯀꯣ ꯇꯥꯏꯇꯜꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯇꯕ ꯃꯤꯑꯣꯏꯕꯒꯤ ꯄꯥꯔꯠ ꯑꯃ ꯍꯥꯏꯔꯛꯑꯣꯕ ꯄꯣꯛꯄꯗ ꯌꯥꯎꯔꯛꯇꯕ ꯁꯝꯁꯤꯅ ꯀꯅꯥ ꯍꯥꯏꯕ ꯍꯥꯏꯔꯣ ꯃꯀꯣꯏ ꯀꯣꯏ ꯀꯥꯏ ꯗꯠ ꯀꯣꯏꯗꯨꯗꯤ ꯅꯪ ꯇꯨꯍꯥꯎꯗꯤ ꯑꯗꯨꯝ ꯍꯧꯔꯛꯏ ꯀꯩꯅꯣ ꯄꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯇꯕ ꯄꯥꯔꯠ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃꯈꯛ ꯃꯈꯪꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯌꯥꯅꯤ ꯌꯥ ꯌꯥ Am I right or wrong? ꯆꯨꯝꯒ꯭ꯔꯦ ꯆꯨꯝꯒ꯭ꯔꯦ ꯌꯥ 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 I'm very ꯍꯥꯏꯗꯣꯔꯛꯑꯦꯀꯣ talented. ꯑꯟꯁꯥꯔ ꯐꯪꯉꯃꯤꯅ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟ ꯌꯥꯔꯦꯕ ꯑꯩ ꯈꯔ ꯀꯨꯏꯅ ꯇꯧꯒꯦ ꯇꯧꯔꯒ